English singani ka taraga nipan ki March thadagi chahi asigi March tha fawada ban general strike amasung economic blockade na maram oiraga lupa koti lising ani ka taraga taruka dasmik mari nipan ki senfam manghale hairi ngasi nungthil sitkiba akanba nonglai nungsita amanga ta kaya thokre chadongi thawbal dam da thokiba hi lakpagi thawdokta nupi ama yauna mioi ahum thiba khangdre Advanced Hospital de Operation Taubada Anaba ama lekhidabaki wahauda irang thokre operation tawriba doctor na soibadagi lekhidabani haina imung manung na pendaba phongdoknarakli Sugunugi St. Joseph Higher Secondary School mai tharambada chenaba sing phaduna chairak pigadabani haiba thabakta tintha hale haina jesina nungnang ba phongdorakli Amasung Manipur da Susiza Foundation na Smile Trend India ka kusam na duna Smile Tours event ngasi dagi pangthokpa hokre Mayam Kurumzari adom ni yengbiriba si Impact News ni ay momoka salamna hauzik pungza si fawbagi maruiba pausing mayam da pizari Haukiba chahi lisingani taraga nipan ki March thadagi chahi asigi March tha fawbada Manipur da chathakiba ban general strike amasung economic blockade na maram oiraga lupa koti lisingani ga taraga taruka dasmik mari nipan ki senfam aran bada Manghalle haina report amagi matung inna phongdorakli hiramasigi matangda Manipur Press Club ta Paumi Shinga unabada report asibu thigatkhiba social researcher Sarto Tondana komna phongdorakpagi matung inna Manipur IGP intelligence ke matung inna haukiba chahi lisingani taraga nipan ke March thadagi chahi asigi March tha fawpada Manipur da ban amasung general strike punna numit marfugan nipani chathaki aduga economic blockade na numit taret ni chathaki ban amasung general strike aduna maram oiraga lupa koti lishing amaga chamapan humpuga mapan dasmik mari mari manghanki amadi economic blockade na maram oiraga koti nifu taret dasmik sino mari manghanki haina mahakna research tawbada phangba report amage matung inna phongdorakhi Asigi mangiba potse ꯑꯩꯈꯣꯏꯒꯤꯅꯦ ꯍꯥꯏꯕ ꯑꯩꯈꯣꯏ ꯏꯁꯥꯅ ꯏꯁꯥꯕꯨ ꯃꯥꯡꯍꯜꯂꯤꯕꯁꯦ ꯁꯤꯁꯦ ꯐꯠꯇꯦꯀꯣ ꯍꯥꯏꯕ ꯄꯣꯠꯁꯦ ꯑꯩꯈꯣꯏꯅ ꯌꯥꯝꯅ people awareness ꯑꯃꯈꯛ ꯆꯪꯉꯦ ꯍꯥꯏꯕꯀꯣ ꯕꯟ ꯕ꯭ꯂꯣꯀꯦꯠ ꯂꯩꯕ ꯃꯇꯝꯁꯤꯗ ꯁꯔꯀꯥꯔꯗ ꯀꯥꯔꯛꯀꯗꯕ ꯔꯤꯚꯤꯅ꯭ꯌꯨꯁꯦ ꯀꯥꯔꯛꯇꯕ ꯃꯌꯥꯝ ꯂꯩ ꯌꯥꯕ ꯁꯝ 1% or 2% ꯒꯨꯝꯕꯗꯤ ꯁ꯭ꯇꯦꯠ ꯕꯖꯦꯠꯇ ꯁꯣꯛꯂꯛ ꯌꯥꯕ ꯁꯤꯗ ꯑꯩ ꯆꯍꯤ 5ꯃꯨꯛ ꯁꯨꯔꯦ ꯁꯤꯒꯨꯝꯕ ꯑꯗꯨꯝ ꯕꯟ ꯕ꯭ꯂꯣꯀꯦꯠ ꯐꯣꯡꯕ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯀꯤ ꯑꯦꯅꯥꯂꯥꯏꯖ ꯇꯧꯕ ꯑꯗꯨꯝ ꯇꯧꯕ ꯃꯇꯝꯁꯤꯗ ꯁꯔꯀꯥꯔꯗꯒꯤ ꯑꯦꯄ꯭ꯔꯤꯁꯤꯌꯦꯁꯟ ꯃꯆꯥ ꯑꯃꯇꯪꯁꯨ ꯐꯪꯕ ꯉꯝꯗꯕꯀꯣ ꯃꯁꯤ ꯂꯥꯏꯕꯛ ꯌꯥꯝ ꯊꯤꯕꯅꯤ ꯍꯥꯏꯅ ꯂꯧꯋꯦ State asida khanghaudana nungthilgi matamda sitkiba akanba nungshitna tampakki mafam kayada amangata thohankhre Kamjong district ke manung chanba Thawbal dam ki mongkhatliba ising ipakta hi longbadagi nupi ama yauna mioi ahum thiba khangkhidre Impact News na phangba pauda Thawbal dam ki ising mongkhatliba Mathak thangba sarukta leiriba Ramrai village eco park ta hi longbadagi thiba khangkhidraba mioi sing adu Bisnupur district ki Ningthaukhong Makha Khunawdagi Shangakfam Rajiv Chahi Kuntraga Manga amadi Mahaki Manau Nupa Roman Chahi Kunga Mapan Apokpa Achauba amasung Ningthaujam Rani Chahi Taraga Mapan Apokpa Lekhidraba Nanauni Haiba Myoy Sing asi Makhoina Park Atugi Thawbal Dam gi Ipakta hi Tonglingaida Nonglai Nungsit Humlakpadagi Makhoina Tongliba hi adu longki hi aduda tongba atopa Myoy Singdi atopa hi amana kanba ngamhauki aduga Makhoina thiba khanghaukidabani hairi Hauzik Manipur Police Fire Service amasung miyamna thiba humbagi thabak chathari hairi pungda kilometer humpuga mari gi changda yangna sitkiba nonglai nungsit asina maram oiraga yum tekpa jingana kuppa yum humdokpa uwa kaya tekhi mafam kharada lambi mapalda hauba u pambi turaktuna lambi da lakpa gari singda nansinbagi thaudok thoki nonglai nungsit aduna Mantri Pukhida yum ani Sangai yumfam dasu yum ama amadi ITI Takel gi boys hostel ki yumthak humdokhi sitkiba nonglai nungsit aduna tampaki mafam singda asok apandi thokide
Operation Taubada Anaba ama Laiki de Haibagi Wahauda Advanced Hospital de Irang Tokre, Taudog Asi Doctor na Soibadegi, ni Haina Imung Manung Maral Sirakli. Laiki Draba Mue Adudi Chandel District ki Rabalon Kuldegi, Sunpi Rengtunchin Anal Chahi Nifugataru Mapuroiba, Angturang Saimulni. Irang adu ngasi nungtil pung ani makhairom taba matamda thokibani irang aduna maram oiraga hospital gi pochai khara amang ata thoki adubu Imphal East Police na matam chana lakhobadagi ka hen badi amang ata thokide ngasi gi thodok asigi matangda imung manungi miyoisingna paumi singda hai leikidrabi rangtinchul Haukiba April Kunga Mangaki Nungtildaki Imphal East ki Palace Compounder Laiba Advanced Hospital da admit Tauduna Laikibani April Kunga Tarukta Hospital Asigi Doctor Amana keyhole ki operation Tauduna appendix amadi gallbladder Lauthoki Adupu operation Loiraba Pauba Anaba Asi Pagatpa Ngamdabadagi Doctor da Haiduna Nauna Yenghanki Doctor na Yengluba Matungda Haksang Manungda Posak Ama Yaure Atuba Matamda Open Surgery Ama Mathautare Haiduna Ngasi Ayuk Pung Nipan Rom Tabada Operation Theater da Pusinkibani Aduga Nungtil Pung Ani Taraba Fauba Anaba Adu Operation Theater degi Putorakte Haiduna Miyamna Pakhatna Ringai Chairakta Hospital Authority na Police Kaurakpataki Anaba Si Laikidri Haiba Kanglakibani Misi asi operation tauriba doctor asina soibadagi thokibani maram asina mari lainaba singna misi asi thigatuna chenariba doctor chairak pigadavani haiki masa se khara kanna lakpani ki hol ki damak ta makoi yam luba pon nate adu ilai lai na thoka dobne adu makoi na kerlo bi da man dabagi asi se sum thodok se thokpani aduna doctor khoi toriba thabak se aidi yam janing de Autonomous District Council ADC Chandel gi chairman na Luchingba Kangbu amana mai thadok piram laba sugnu da leiba St Joseph Higher Secondary School gi fibam yengsinkre yengsinba adu da ADC Chandel gi chairman di Ringona Luchingba executive member amati member sing yauba Kangbu aduna school adugi Father Dominic JAC against the burning of St Joseph Higher Secondary School sugnu gi chairman amati atopa miyoi singa unatuna wari sanaki JAC gi chairman oiriba John Hawkipna School mai tharamba sing phaduna chairak pibagi thabakta yamna tapthaduna leire athuba matamda thabak oina pangthok pinaba government ta taksinbada mateng pangbiu haina ADC ki chairman da taksinki ADC ki chairman Ringona School mai tharambagi thodok asi yamna laibak thibani thodok asi da chenaba sing yamna thuna phaduna chairak phangba yauna JAC na taliba demand sing thabak oina pangthok pinaba chief minister da taksin baga loina na mahaki makai dagi pangba yaba mateng pangani haiki JAC semba khoppa progress level itba deadline pe khoppa se akoina so CM da convey to be aba athu bada kari pa pe aba kari lebra adagi JAC ki demand matugina Sisi le re habdo akoina so kra CM da product of jagini lamba convey to Manipur Lengakna Mega Manipur Society da Aranba Mawongda Lamgi Allotment Order Pitokpa Yaroi Haina Top Dusra Land Protection Committee ki Maikai degi Mari Lainaba Singda appeal taurakli Manipur Press Club ta Paumi Shinga Unabada Top Dusra Land Protection Committee ki convener su oiriba Top Dusra Gram Panchayat ki Pradhan Mayang Langbam Surbalana Phongdorakpada Imphal East ki Manung Chana Laiba Top Dusra Gram Panchayat Village number 38 Tinsit Konjinda Khunza Singna Chatnariba Lambi MDS na Tauramba Miyamgi Pukri Lanai Masagi original pata Piraba Amati Dakhal Tauduna Lau Singu Tauduna Hingbani Haiba Miyoi Shingilam Dark number Lishinga Magachani Amasung Dark number Lishinga Magachahum Humpuga Humdoi Punna Ekar Kunganitoi Dasmik Ani Chaupa Lam Asi Haukiba Ing Lishingani Gasupna Marigi Me Kunga Mathoida Matam Adugi Langakna Mega Manipur Society da Allotment Order Pitokibani Hari Loinana Top Dusra Gram Panchayat Amasung Mega Manipur Society ga Ing Lishingani Gasupna Ahumgi December Tarada Yanakiba Warep Singi Wangmada Mega Manipur Society na Dark number Lishing Amagachani Amasung
लिशिंग अमगा चहुम हुंफुगा हुमदोइगी लमसिंग असी मेगा मणिपुर सोसाइटी की चेयरपर्सन ओइरंबा मियोय अमगा मतम अतुगी रेवेन्यू मिनिस्टर का लौतुनरगा अलॉटमेंट पिथोखिबनी थवोंग असी टॉप दूसरा ग्राम पंचायत की मियामना याबंग अमलोय अमदी हाइरिबा ऑर्डर असी चटनबा यारोय ऑर्डर असी खुदक्ता कक्कदबनी हाइना डिमांड तौरकली नुपी ओइबी की इकाई खुमनाबा मांगहनबता नतना तमथीना फुरमबदा चेनबा नुपा अमा ngasi फाउबा चैराक पीदबगी मायोक्ता इम्फाल ईस्ट की मफम अमदा वकत मिफम चथखरे थौदोक असि चही असिगे अंगनबा सरुकता इम्फाल ईस्ट की मनुंग चनबा मफम अमदा चही 13 खक्तमक ngaibi नुपी मचा अमदा चथखिबनी वकत मिफम अदुदा चेनबा मिशक चैराक पियु मरा लेबा मिसक फाबियु हाइना थाबा प्लेकाचिंग सिजिनाकी लाक्लिबा था सिगी तांग तरुक फाउबगी मनुंगदा चेनरिबा मियोय पुथोक्तबा तारबदी मखल मखा कयागी खोंजंग सिंग चंगसिलगनी हाइरी हौखिबा तांग कुंतरुक था नि लिसिंग अनि त्रामपन इंगदा वुमेन पुलिस पोरोपाता चही 13 ngairiba angang nupi macha amabu hanjin hanjin nupi oibagi ijat mangan biram liba repeat वाइखोम ngौबा सिंहा सालो वाइखोम बिरेन सिंह लाइफम सेक्टा मखा लेकाइदा हौजिक फावबा थानी गनुमिनि सुरबजे अखोइना पुलिसना फाबिदरबनिना तांग तरुक फावबगी मनुंगदा फाबिदरबदि मसिगी मखा ताबा मणिपुरदा लेरिबा संस्थान सिंगदा खुसमनरगा अकनबा खोंजोंग चंगसलगनि मसिदा अफफतगी दायित्व पालिबा सरकार अमदि पुलिस स्टेशन वुमेन पुलिस स्टेशन ना पुबिगदबनि DM College of Commerce alumni na sinduna open accountancy competition DM College of Commerce ke Western Block ta pangthokre Manipur gi mafam kaya de ki lakpa maherui singna saruk yaduna pangthokhiba competition adugi makhok mathang taraba singda college asigi principal Dr. Asem Nabachandrana manamathum sing yanthokhi National Highway number Kuntraga Tareta Wet Bridge Thambat Natraga Thamdaba Wareb Lengak na Lauzasanu Jiribam da Leiba Maira Paibi Local Club na Highway Asida Wet Bridge Thambagi Wafam Mioi Karana Insinba Manba Mawongda Media da Thamlakliba Asi Tungda Amuk Taubiganu Haina All Manipur Road Transport Drivers and Motor Workers Union Gi Maikai Degi Thamlakli MZ Avenue da Leiba Union Asigi Office da Paumi Shinga Unaba Amada Union Asigi Acting President Hamom Kulatmanina Hai Infal Ziri Lambi Asi Awaba Kayaga Loinana Transporter and Drivers Council All Manipur Road Transport Drivers and Motor Workers Union Amadi Council Asika Chatminariba Association Singna Chahi Kaya Changna Sembadagi Lambi Oiba Ngamlakibani Lambi Asida Lairiba Thong Singda Ahenba Mal Pudanaba Haiduna Manipur Government Ki Mari Lainaba Authority Amadi Didi Shina Akanba Mawongda Yengsinduna Lambi Asida Driver Amadi Transporter Singna Thabak Tauri Lambi Asida Thabak Tauriba Driver Amadi Transporter Singna Ahenba Mal Pubagi Wafamsu Laite Lambi Asi Hek Yadaba Matamda Driver Sing Awaba Mayok Nagani Haiba Driver Amadi Transporter Pumna Magna Munna Khangi Masigi Matakta Jiribam Driver Union Nasu Lambi Asida Chatliba Mal Gari Singda Ahenba Ton Pudanaba Haiduna Kupna Senari Mamangdasu Highway Asida Wet Bridge Thamba Yaroi Haiba Achauba Wathok Ama Lakre Tungda Didishina Lengaka Wari Shanaraba Tungda Wafamadu Loishinakibani Mioi Karana Insinba Manba Mawongda Highway Asida Wet Bridge Amuk Thamnaba Lengakna Mityeng Changbiyu Haina Jiribamda Leiba Maira Paibi Amadi Local Club Karada Media da Wafam Thamba Asi Taubiganu Kut Tingzinbiganu Haina Hamom Kulamanina Apil Taurakli Karago karana injal laga tawai mawama sigi khabar tengna base majila ibak thibani masi akoina condemn tawi manipur da leriba NGO sing manipur gi maira pai bi mayamam leire aduga jiri bam da leriba ima sing bu iman nate ena akoina lobei wante adu mokoina su jam kopna khanda biraga sehi da akoi deadline ga pbc di kadan pianing de koi peaceful oina akoi aji gari ji hujuk sasari bni atamna na kata si akoi hindu ya de na government miyang changu kai base masi tawling de masi tawbinu masi sarkar na central government national highway central government ni state na government Madu Madu Yangsi, Aduga Aquina Masida, NGO sing, club sing, Mara Pai sing, Cutting the Betabakse, Masik Tobino.
Andro miyamna MLA Megachandra boycott tawi haiba yaba ngamloi andro asi Africa haiba wafam kendra asigi local MLA shu oiriba Minister Thongnauzam Syam Kumar na haibani MLA Megachandra na haiban natte haina andro kendra gi apunba club amadi maira paibi loop nipana thamlakli Yairipokta laiba Ajad High School Lampakta Paumi Shinga Unaba Amada Top Chingthada laiba social activist KS Tomchong na hai andro kendragi lambi thong phattaba asi Africa ga manare haina MLA Megachandra na election campaign ga mari lainana pangthokpa mifam amada phongtokhibani adubu andro kendragi local MLA shu oiriba Minister Thongnauzam Syam Kumar na andro kendra asi Africa ni haina MLA Megachandra na haire haina andro kendragi miyamda lan haijinba aduna Manipur miyam na andro kendrabu lan uhale Masimag Minister Syam Kumar na thokhanbani mabu andro kendragi miyamna boycott tawfam thoi haina tomchongna phongdorakli Honorable MLA अखोई मेघचंद्र बो अखोई अंद्रो केंद्र दा माबो बोयकॉट तवी हारिशे अखोई की सिदा लेबा संस्थान मयाम जिना मेघचंद्र बो बोयकॉट तव यादे करिगी यादे मेघचंद्र दी लंबी दु फा निंगदना चलनिंगदना अदुमाइन हाइबने अखोई संस्थान मयाम जिना मेघचंद्र बो बोयकॉट तव लेते अखोई साइतगी अदुगो लोइनाना अखोई की अंद्रो केंद्र की बोयकॉट तवगदबसी अखोई संस्थान मयाम जिना ऑनरेबल मिनिस्टर श्याम कुमार गा अंद्रो की अखोई की लान लमजिंगी मी अमा अनिदो अदुदंगदी अखोई की संस्थान मयाम जिना अपुन बजिना बोयकॉट तवे मरमदि अखोई की अंद्रो केंद्र जे अफ्रीका की लमजे मोइना हाइबने मेघचंद्र ना हाइबना लंबी से अफ्रीका की लंबी चप मानरे हाइबने Chahi taraga taruk chupna haugat kangkhatpa ngamdana naduna laklabi nupi ama media da pau yauba thengnabadagi Chief Minister na ngasi mari lainaba mioi sing thaduna mayumdagi laukhatlaba matungda Janems Hospital da layengba hokre Chief Minister gi haksel gi tengbang gi makhada layengba hokrabi mioi adudi Tengnopal District ke manung chanba machi khuldagi M Tomul chahi kuntraga nithoi apokpa M Ongfung Tongtang ni M Tongmung ngasi Chief Minister ki meeting makhada Tengnopal ki Medical Officer Machi Primary Health Center ki MO amati Chief Minister ki tengbang ki team amana ngasi ayu mayumdagi laukhatkibani anabagi matangda mahaki apokpa na paumishing da hai M Tomul asi ngasi dagi chahi taraga taruki mamangdagi hauna wakhalgi anaba amana naduna lakhibani madudagi matam kharagi matungda anabagi fibam lusilakpadagi haugat kangkhatpa fawba ngamlakhidabani imung manunggi maikaidagi matam khara doctor da layeng pathap chatharamlaba matung sel leitabana maram oiraga ngasi fawba makhatana layengba ngamdana lakhibani adubu ngasi Chief Minister na mi tharaktuna machanupibu layeng bigani haiba asi nungaiba poi haiki amaromda M Tomul gi anaba asi hek fadriba fawba mathau taba pumnamak Chief Minister gi haksel gi tengbang gi makhada layengani hairi Chief Minister na magi makhada thabak suriba Dr. Lainlum gi Manipur da thabak suriba Dr. Mayam Oja Mayam agi yumpham masida agi mafam masida yorak hanbiba ichanupi gi anaba chahi 33 suba anaba si yengbina mai tamakta agi yum masida thabirap gi tamak yam ahan madai haraba phondok chari khoi onamun chem gi magi line sing gi makhada hujitagi khoi magi se treatment fatri babu se khoi kamai tor phagada gi se huji khoi doctor mathang superintendent na yamna seriously lor kan ko ba hokre aduga ma se kayam kuina kamai to bunu haibu gi khoi na huji haibung ngamdri ko aduga magi semai si ka si makhada mama sa fatri babu line na budi khoi hona gi na duma na khanje Madang Choice break am lauzage break ki matungda mitai lining chatnabi nat amadi fijet chaksa yokhatnabagi wakhalonda haukiba April taraga mapandagi chatharakiba taraga marirak suba sajibu inat ngaikhang kumhai ngasi loishin kibagi pau amadi Manipur amasung malem gi tongan ba I pau sing puduna lakche Impact News pu meeting taduna lebiu Mayambo amukana taram oksari bulletin asigi makhata ba pau miyam de pizari Mitai lining chatnabi nat amadi fijet chaksa yokhatnabagi wakhalonda yumpham oiduna haukiba April taraga mapandagi chatharakiba taraga marirak shuba sajibu inat ngaikhang kumhai ngasi loishin khre imalai shem inat loishang na sinduna chahi khudingi leptana pangthoktuna lakliba kumhai asi chatliba chahi asigi oina ngasi aroiba numit ki thoram adu silol langmai chingda leiba nongpok chingu thong
Thalu Sipi Lokta Manipur gi tongan ba mafamdagi lakpa mioi kayana saruk yaduna pangthoki ngasigi thauram aduda panthona iba loikiba hakchang haina mingthonba saireng lairik amasu fongki loinana sajibu saireng seidinabagi thauram amasu pangthoki ngasigi thauram aduda saruk yakiba sahityaga mari lainaba tongan ba lupsingi mihutsing amadi masak naiba aiba singna saireng chama yauna loikiba hakchang haiba saireng lairik aduda yauriba saireng sing pathoki amadi makoina ijaba saireng amamamsu paduna saireng seidinabagi thauram henna masak thohanki sajibu inat Ngaikang kumhai asi haukiba chahi lising aniga supna taruki sajibu thanel numita Manipur gi ningthau laishemba sana jawbana panthaubu chingu laitai ngamba khoyum lailup ngai khamba haina mingthon asi piba numit adugi hauna Mijay Purupki inat lining yokhat nabagi wakhalonda yumfam oiduna chahi adudagi sajibu inat ngaikang kumai asi leptana pangthoktuna lakhibani kumai asida kanglei lamyanba sabal langtangbagi thauram sing tongan ba mafam singda pangthoktuna Mijay inat lining ge matangda miyamda paujel kaya piduna lakhibani Pijininga message paujel hairagadi Mine mibu nungsiba aikoige lining masak khangsi aikoige harukpham masak khangsi lining bu kallabadi aikoige nachu kallagani haibasi panthona tambirambani takpibani adubu ngasi aikoige thajajareba philosophy thoti leisemba sana jawe iningthau amasung layoba ipa panthona aikoige lamdam sigi sanabi nat asiju kanbirani haibase masigi thajajabasida yumpham oiraga aikoige channel lonchasibu aikogi chingya tamja maitai singna leijariba mafam singda masi paksana khanganjanaba pangthokchaba thauram amani haina Smile Train India na chahi kun mapung pharakpada machin choirakpa angang sing surgery tawduna mapung phaba punchirol amada laihanba ngamle haina nungaiba phongdorakli loinana India ki tongan ba mafam kayada Smile Tours thoram Park Sanna Pangthokli Manipur State ki oinasu Caesar Foundation na Smile Train India ka khusamnatuna Smile Tours event ngasidagi pangthokpa haukhre Thauram asigi sharuk ama oina ngasi class 3 dagi 8 fawagi manungda laiba mahairoi shingi oiba painting competition ama ngasi Lampel Pata laiba Indian Medical Association IMA Hall da pangthoki painting competition aduda tongan ba school gi mahairoi chani ga sumna nipana saruk yaki thauram aduga mari lainana Caesar Hospital Business Development Assistant General Manager Santosh Sekhar na haikibada Smile Train India gi mityeng makhada Caesar Foundation na sinduna Smile Tours pangthokliba asigi nungi wakolondi pokpadagi machin soirakpa angangsing achamba operation ama pangthokduna semdokpa yai angang adu atopa angangsinga yengnabada tanadana manaba punsi ama hingba ngami haiba wakalon adu mipum khudingmakta khanghanabani haina hotnabkhibani haiki Event asigi sharuk ama oina me thagi ahanba numit Smile Walks Kangla Western Gate tege hauraga thau ground fawba pangthokani haiki Smile Train gi handak chahi si mogi 20 years suba aduga akoi gi cleft left lip and palate gi 5 lakh surgery India da complete tawbagi moina observe tawboina mogi Smile Tours aina Banaras tagi akoi gi Olympic ki tours ama sum all over the country pass tawudat maina all over India da pass tawpa do they have selected few of the centers all over India the Manipur se moina Caesar house akoi Smile Train Caesar cleft project si partner moina tours si akoi si da su yorakadaba adugi event moina sigi sport painting competition se pangthok chabni tang amada akoi rally amsu sinjagani aduga tang ani da akoi skit play ama sigi Smile Train gi cleft lip and palate si corrective surgery si masi treatment option lei have sigi message piraga akoi Manipur gi jaga da akoi sigi matang da skit keno pangthok chagador Corruption mapungphana muthatnaba pandamda Manipur People's Democratic Front na puthokpa Senja Thumja dagi India kallu Senja Thumja dagi Manipur kallu amasung Senja Thumja mutlo haiba slogan sing yawba poster amangasi Manipur Press Club ta launch tawkhre poster adu launch tawba ga iroinana Manipur People's Democratic Front ke President N Nodia Chana hai corruption asi Manipur yauna malemgi mafam khudingmaktagi mapungphana muthatlasi haiba wakhalon aduda ngasi gi poster asi launch tawbani poster asi state asigi district taraga tarukta display tawba poster campaign hauragani haina loinana door to door
ꯄꯝꯄ꯭ꯂꯦꯠ ꯄꯤꯕꯒꯤ ꯊꯕꯛꯁꯤꯡꯁꯨ ꯍꯧꯔꯒꯅꯤ ꯍꯥꯏꯈꯤ꯫ भारत मफम खुदिमता करप्शन लेतबसी अमत्ता लेत्रे करप्शन तंगाय अजुना करप्शन तौरपसिना अवाब मीदी सुम हेन हेन नोमगी अवाबदु ओइरे पिखबा अखोइदगी भावबा राजनीति वाला ब्यूरोक्रेट ऑफिसर सिंना करप्शन तौदना जरा हेन हेन तुमाउकी वखंदा पाउ लाए करप्शन से मोय तोलिबा मोय जिना पाउ तौरबनिना अखोइ करमाइ तौनी करप्शन से थेंगनबा अखोई कन होनबसी मदुइदमक्ता अखोई ngasi हाइबासी पांथोकपनि। पलेम पंथौ माइक्रो फाइनांस की हेड ऑफिस ngasi उरिपोक अचोम लेकाइदा अचंबा थौरम अमका लोइनना हांगदोखरे। हेड ऑफिस हांगदोकपगी थौरम अदुका मरी लेनना पीपी माइक्रो फाइनांस के एमडी यूरेमबम विनोद ना हाइकिबदा पीपी माइक्रो फाइनांस ना इम्फाल सिटी के मफम कयादा ऑफिस हांगदुना ग्रासरूट लेवल दगी हौरगा मियामगी सेनमिटलोन फगत हन्नबा वाखलोनदा मतम कया थबक तौदुना लाकली। मियामगी थाजबा लोइनना फार्मेसीदा तुंगदा पुथोरकनबा होटनरिबा थबक थौरम सिंह हेन्ना खुमांग चाउसिनबा पांदमदा हेड ऑफिस असी हांगदोकपनि हाइरी। कोइना लोन सिंगबगी मोंग को अदगी कोइना लोन थादबी मोंग जे मयाम चनैरिबा सिदगी कतंग नाथैरगा हाइतारे कतंग मोइनजु याम लाइन या सिंगबा याबगी मोंग दा को अदगी कोइना पीबा मतमजु मोइदजु याम वहनदना पीबा को इमोंग दा दुगुम्बा पोट अमकक पाइखेकेना कोइ खंजरी अदुगा नियर फ्यूचर दा कोइना ले बैंकिंग इंस्टीट्यूशन जे को कोइगी मोंग ताबा को कोइना लेता लायबदा कोइना अंगम्बा मतिंग पांगया को इंस्टीट्यूशन अमा विदिन वेरी शॉर्ट पीरियड को मधु पोतुमा कोइना सेम साननबा को मधु कोइ प्रिपरेशन ऑलमोस्ट लोइजरे हाइबता। इरोंगदा लेबा मांगतब अमदी मोहाला कमिटी न सिंधुना जियाजुद्दीन मांगतब की अहुमलक शुबा चही की मिफम अमदी मनामतुम यंथोकपगी थौरम पांथोखरे। थौरम असी मद्रासा मजाहिरुल उलुल इरोंग चेसाबगी सेंथंग मखादा इरोंग खुनौदा लेबा जियाजुद्दीन मांगतबता पांथोखिबनी। मांगतब असिगी डोनेटर ओइरिबा मोहम्मद जियाजुद्दीन अरिबमना हौगलकलिबा आंगांसिंगबु महै मसिंग अमसुंग लमचत साजत निंगथिना ताकपी तंबीदुना मतिंग लेबा खुनाय अमा ओइनबगी वाखलोंदा मांगतब असी लिंखतखिबनी हाइरी। ऑल इंडिया राइटर्स फोरम इम्फाल न सिंधुना रेडियो दरमार अमदी साहित्य हाइबा थिमदा नोंमगी ओइबा खननैनबगी मिफम अमा याई स्कूल पुलिस लैंड लेबा MDU हॉलदा पांथोखरे। खननैनबगी मिफम अदुगा मरी लेनना मणिपुर यूनिवर्सिटी ऑफ कल्चर के असिस्टेंट प्रोफेसर डॉक्टर मखोंग मनी मोंगशाबा, मणिपुर यूनिवर्सिटी के डांस डिपार्टमेंट के गेस्ट लेक्चरर थोंगनाउजम गीतारानी, दनमंजुरी यूनिवर्सिटी मणिपुर की डॉक्टर शरद चंद्र लोंगजम्बा ना ngasi मिफम अदुदा मरी लेनना पेपर पाक्थोखी। रेडियो मयाम से मस्टैदा चही अमदुगी मनुंगदा पुथोखिबे लीला मयाम सिंग अदुदगी अफबा अममम थागतलगा दिल्लीदा लोन मयाम सिंसिगी ड्रामा सिंसे कंपटीशन तव मधुदा ऑल इंडिया रेडियो इम्फाल दा संदोखिबा मिटेल लोंदा संदोखिबा अदुंबा मणिपुरी के रेडियो प्ले कयामा नेशनल लेवल दा फर्स्ट प्राइज फंगना मयामा कोई याम चाउथोक चनगायबा अदुंबा पाव कोई कयाम तारे अदु मधु तोखरबरा चथरिबरा आई थोदोक खंजदे चाही मरी मंगा सिदि मधु कया ताद्रे मजुना ताकपदि ऑल इंडिया रेडियो इम्फाल असिगी रेडियो लीला इबसिंग असिगी मोगी मफम चावना कोई नेशनल लेवल दा कल्लेमोगी ममिंग लेरे हाबिदु ताइब। मणिपुर की मियामना पामना येंगनखिबा सुमांग लीला अमा ओइबता नतना मणिपुर स्टेट कला अकादमी ने सिनबा सुमांग लीला फेस्टिवल 2015 के बेस्ट स्क्रिप्ट की मना फंगख्रबा सजिबुगी लेहाव हाइरिबा सुमांग लीला असिगी लाइरिक नैनबगी थौरम अमा ngasi पांथोखरे। लीला लाइरिक नैनबगी थौरम अदु सिने राइटर्स एंड प्लेराइट्स फोरम मणिपुर न सिंधुना ऑल असेंबली रोड ता लेबा हिंदी परिषद के हॉलदा पांथोखिबनी। लीला लाइरिक असिगी अइबा मनाउबी ना महाकना मतौ करम्बा लीला इबगे लंबीदा खोंदारखिबगे हाइबगे मतंगदा समलप्पा वाफमसिंग थमखी। अइबा जुगोल सिंह इबा सामुंगौगी लुहोंगबा हाइना मिंथोनबा खुंगंगी लौमी सिंगी
ihauda yumfam oiba novel lyric amang asi governor rota leiba mayangbi publishing office da pangthokre haina cherol amada khanghalakli Imphal College Students Eco Club na sinduna mahairoi shingi oiba lai yekpa changdamna ba amang asi college asigi campus da pangthokre Think Green Act Green haiba hiram da pangthokiba changdamna ba asida class 1 degi 10 fawgi mahairoi chamaga yankhai romna saruk yakhi Bisnupur district ki maibam chingning da lemna layeng bayauna kang dagi ngakthoknaba kangkhalda kang hidak lupthokpagi camp pangthokre camp adu youth progressive club na district malaria office ka khusamna duna pangthokibani camp adu da mafam adu ki mioi chamaga nifuga tareta kari kari ana layong leibake haina yengki loinana hidak langthak khusinaki camp adu ki manung channa kang na chikpadagi ngakthoknaba kangkhal singda kang hidak su lupthokpagi thabakshu chathaki Tengnopal district ki Kwatha Khunjau da leiba PSSC da free dental camp ama pangthokre hairiba camp asi life not live for others is not life Mother Teresa haiva thimda Manipur lenga ki joint director dental Dr Nandalal na luchingduna chathakibani camp adu da mafam adu ki mioi chamarom layeng khiloinana hidak langthak singsu lemna khusinaki Hauzik sanabagi pau Hero Junior League Imphal Zone ki ngasi sanakiba league match amada Neroka FC sangafang mai pakre All India Football Federation ge meeting makada ngasi nungthil Kumal Lampa Artificial Turf Ground da sanakiba Junior Men's League Football Tournament asiki taraga mari shuba linkta BMSC Tobungkhok amadi Trau Kwa Kathel anina sanakiba match adu khanghaudana silakiba akanba nonglei nungshina maram oiraga match adu makhatana sanadana loishinkhre match asigi sanagadaba wadhauriba matam adu hayeng makhatana nungtil pung anida sanaragani tournament asigi ngasi ayuk sanakiba taraga humdoi shuba ligtana Neroka FC Shangafamna FC Imphal City gi mathakta ngasi sitkiba akanba nonglei nungsit aduga manana panjil taraga humdoi amada maithiba piba ngamki double leg basis ta chathariba football tournament asida junior men gi team marina saruk yari Ahan Bayumnam Rasmani Memorial Under 14 Boys Hockey Tournament ta YCCIC Team A Kontha Ahalup amadi KSSC Team B Khongman ani maipakre ngasi Kontha Ahalup ta leiba Ibudau Marjing gi sanabung da sanakiba tournament asigi league match amada YCCIC Team A Kotha Ahalup na Hockey Union Lairi Kengbam Laikaibu Panjil ahum sinoda maithiba piram laga loinana tournament asigi ngasi sanakiba ani shuba league tana KSSC Team B Khongman na YCCIC Team B Kontha Ahalup Panjil ani amada maithiba piba ngamki Manipur Hockey gi mityeng makada YCCIC Kotha Ahalup na sinduna chathariba tournament asida team mapan na saruk yari hayeng chathariba tournament asigi makhata ba league match ani sanaragani Asian Powerlifting Championship da bronze medal fanglakhraba Rai Kumar Naurembu taramna okre taramna okpagi thoram adu ngasi Kaisamthong Elangbam Laikai da leiba PBB PTC ki community hall da pangthokibani Chatliba chahi asigi April 10 dagi 13 fawba Hong Kong da pangthokhiba Asian Powerlifting Championship aduda India ki sanaroi ama oina Rai Kumar Naurem na kg humfuga taruk ki kanglupta saruk yaduna Asia Laibaki Shanaroi Taraga Tarukna Saruk Yaduna Athoi Ehen Tanakiba Championship aduda ahum suba position taduna bronze medal ama laubangam kibani Ada official ahum ga chale internet
इंडिया की टीम प्लेयर लीटर कुंठा तो सरुक जाए आई कोच हुई मैनेजर बेंगोल यावे ऑफिशियल अहम चले इंटरनेशनल रेफरी अहम चले राय कुमार से करीब अखोना सानब से कस्टम मतिक चारम तारदी बेन प्रेस है आइटम गोल लौगदबने मसा 110 इलग चपोद आद इटीबो इन गमगीदे कहीं कस्टम डिपेंड तौर सानरीब ड्रेस डिपेंड तौबनीना खितक नुआइतब लेगे याम मेडल गोल लौब मेडल लौब नुपी कुंथ्रेट हेन लौरे नुपा सूमायन मपान चतना एशिया की होंगकोंग सूमाय चतना फॉरेन चतना मेडल लौसे राय कुमार अहानबने अरोइबदा बुलेटिन असि हेडलाइंस अमोन म्याम थमजगे इंग्लिश सिंगने तरागा निपान की मार्च थादगी चाही असि मार्च था फावदा बन जनरल स्ट्राइक अमसुंग इकोनॉमिक ब्लॉकेट मरम ओइरगा लुपा कोटी लिसिंग अनि का तरागा तरुक दशमिक मरी निपान की सेंफम मांगहले हाइरी ngasi nungtil sitkiba akanba nonglei nungsitna amangata kaya thokre chadonggi thobal damda thokiba hi lakpagi thodokta nupi ama yauna mioi ahum leikidre Advanced Hospital da operation tawbada anaba ama leikidabagi wahauda irang thokre operation tawriba doctor na soibadagi leikidabani haina imung manungna pendaba phongdorakli Sugnugi St. Joseph Higher Secondary School mai tharambada chenaba sing faduna chairag pibagi thabakta thintaduna leire haina JC na nungnang ba phongdorakli amasung Manipur da su Caesar Foundation na sinduna Smile Friend India ga khusamna duna Smile Tours event ngasidagi pangthokpa hokre